ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯃꯤ ꯃꯌꯥꯝ ꯃꯔꯛꯇ ꯍꯤꯡꯉꯤ. ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯍꯤꯡꯉꯤ? ꯂꯩꯃꯤꯟ ꯈꯣꯠꯃꯤꯟꯅꯕ, ꯑꯗꯒꯤ ꯑꯀꯣꯏꯕ, ꯃꯩ, ꯏꯁꯤꯡ, ꯅꯨꯡꯁꯤꯠ, ꯍꯋꯥ ꯅꯨꯡꯁꯤꯠ, ꯑꯃꯒꯤ ꯂꯩꯇ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯕ, ꯑꯗꯒꯤ ꯑꯃꯗꯅ ꯑꯋꯥꯠꯄꯗꯨ ꯑꯃꯗꯒꯤ ꯂꯧꯔꯒ ꯑꯃꯗ ꯃꯦꯟꯊꯣꯛ ꯃꯦꯟꯁꯤꯟ ꯇꯧꯕ, ꯃꯤꯒꯤ ꯑꯋꯥꯠꯄꯗꯨ ꯃꯤꯅ ꯑꯩꯈꯣꯏꯗꯒꯤ ꯃꯇꯦꯡ ꯇꯧꯅꯔꯒ ꯄꯤꯅꯕ, ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯅꯕ, ꯁꯨꯃꯥꯏꯅ ꯑꯀꯣꯏꯕ, ꯃꯩ, ꯏꯁꯤꯡ, ꯅꯨꯡꯁꯤꯠ, ꯍꯋꯥ ꯅꯨꯡꯁꯤꯠꯅ ꯍꯤꯡꯉꯤ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯁꯤ ꯁꯤꯡꯖꯃꯩ ꯋꯥꯡꯃ ꯈꯤꯇ ꯂꯩꯀꯥꯏ ꯂꯦꯟ ꯅꯝꯕꯔ 11 ꯂꯩꯔꯛꯇ ꯍꯤꯡꯕꯅꯤ. ꯃꯇꯣꯟꯗ ꯑꯣꯡꯅꯥꯝ ꯍꯥꯏꯅ ꯀꯧꯏ. ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯈꯥ ꯊꯪꯕꯁꯤꯗꯤ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠꯅ ꯍꯤꯡꯗꯕ꯭ꯔꯥ ꯈꯪꯗꯦ. ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯣꯠꯄꯗꯨ ꯄꯩꯔꯒ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯩ ꯊꯥꯔꯤ. ꯐꯅꯌꯥꯝ ꯂꯥꯎꯏ, ꯐꯅꯌꯥꯝ ꯍꯥꯏ, ꯀꯔꯤꯝꯇ ꯇꯥꯗꯦ. ꯃꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯆꯠꯄ꯭ꯔꯥ? ꯃꯤꯒꯤ ꯂꯤꯆꯠꯅ ꯑꯩꯈꯣꯏ ꯍꯤꯡꯕꯅꯤ. ꯃꯩ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯌꯥꯗꯦ, ꯅꯨꯡꯁꯤꯠ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯌꯥꯗꯦ, ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯌꯥꯗꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯑꯩ ꯏꯊꯟꯗ ꯍꯤꯡꯕ ꯌꯥꯗꯦ. ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯃꯔꯛꯇ ꯑꯩꯁꯨ ꯍꯤꯡꯉꯤ. ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯒꯤ ꯋꯥꯈꯜ ꯈꯟꯗꯕ, ꯁꯨꯃꯥꯏꯅ ꯄ꯭ꯂꯥꯁꯇꯤꯛ ꯃꯩ ꯊꯥꯔꯒ ꯁꯨꯃꯥꯏꯅ ꯊꯪꯅ ꯈꯣꯠꯅꯕꯗ ꯃꯩꯈꯨ ꯈꯨꯈꯤꯅꯤ ꯈꯣꯠꯈꯤꯅꯤ, ꯑꯗꯨ ꯑꯗꯥ ꯈꯟꯗꯕ ꯃꯁꯤꯒꯨꯝꯕ ꯁꯥꯁꯤꯗꯤ ꯃꯤꯔꯛꯇ ꯂꯩꯔꯣꯏꯗꯕ꯭ꯔꯥꯅ ꯈꯜꯂꯦ. ꯑꯗꯨ ꯃꯌꯥꯝꯅ ꯈꯟꯅꯕꯤꯔꯣ. ꯑꯣꯡꯅꯥꯝ ꯂꯩꯔꯛ ꯃꯈꯥ ꯊꯪꯕꯅ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯪꯊꯣꯛꯐꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ, ꯋꯥ ꯉꯥꯡꯕ ꯍꯩꯕꯁꯤꯡꯅ ꯍꯥꯏꯅꯕ ꯎꯒꯤꯁꯨ ꯃꯊꯧ ꯂꯩ, ꯋꯥꯒꯤꯁꯨ ꯃꯊꯧ ꯂꯩ, ꯃꯥꯟꯅꯗꯕ ꯑꯄꯤꯛꯄꯒꯤꯁꯨ ꯃꯊꯧ ꯂꯩ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯂꯪꯊꯣꯛꯐꯝꯁꯦ ꯂꯩꯔꯝꯒꯗ꯭ꯔꯥꯅ ꯑꯗꯨꯝ ꯈꯜꯂꯤ. ꯑꯗꯨ ꯃꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯁꯤꯗꯒꯤ ꯃꯈꯣꯏꯗꯤ ꯇꯣꯉꯥꯟꯕ ꯁꯥꯗꯒꯤꯁꯨ ꯒꯨꯝꯕꯅꯤ. ꯁꯥꯐꯧꯗ ꯍꯥꯏꯅ ꯇꯥꯟꯅꯔꯒ ꯌꯥꯏ. ꯄ꯭ꯂꯥꯁꯇꯤꯛꯅ ꯐꯠꯇꯕꯁꯤ ꯂꯪꯁ ꯏꯟꯐꯦꯛꯁꯟ ꯂꯩ, ꯍꯥꯔꯠ ꯂꯩ. ꯑꯗꯨ ꯃꯁꯤꯗꯤ ꯑꯌꯥꯝꯕꯗ ꯐꯠꯇꯕ꯭ꯔꯥꯅ ꯏꯒꯤ ꯈꯣꯡꯖꯦꯜꯗꯁꯨ ꯃꯁꯤꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯃꯅꯝꯁꯤꯅ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯍꯟꯕꯔꯥ, ꯄꯨꯝꯅꯃꯛꯇ ꯑꯐꯕ ꯑꯝꯇ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯝꯅꯁꯨ ꯂꯣꯏ ꯈꯪꯅꯔꯕꯅꯤ. ꯃꯁꯤ ꯃꯌꯥꯝ ꯆꯪꯗꯅ ꯑꯃꯨꯛꯇ ꯋꯥꯔꯛꯄꯤꯌꯨꯕ. ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯂꯦꯝꯁꯤꯒꯤ ꯋꯥꯡꯃꯗ ꯊꯥꯔꯒꯗꯕ ꯁꯥꯒꯨꯝꯕ ꯂꯤꯆꯠ ꯆꯠꯄ ꯁꯤꯒꯨꯝꯕꯁꯤꯗꯤ ꯃꯤ ꯃꯔꯛꯇ ꯂꯩꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ. ꯑꯣꯡꯅꯥꯝ ꯂꯩꯔꯛ ꯃꯈꯥ ꯊꯪꯕꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯊꯥꯔꯛꯏꯁꯤ ꯊꯥ ꯑꯃꯅꯤ ꯁꯨꯔꯦ. ꯑꯗꯨꯕꯨ ꯊꯪꯅꯕꯅ ꯍꯥꯏ ꯈꯣꯠꯂꯤ, ꯃꯅꯥ ꯃꯊꯨꯟ ꯇꯥꯗꯦ. ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯧꯕꯅꯤꯅ ꯈꯟꯅꯕ ꯆꯩꯅꯕꯗꯨ, ꯋꯥ ꯋꯥ ꯂꯥꯎꯅ ꯉꯥꯡꯅꯕꯗꯨ ꯇꯟꯕ. ꯑꯗꯨ ꯃꯁꯤ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯝ ꯃꯤꯌꯥꯝꯅ ꯚꯥꯞ ꯇꯥꯔꯕꯅꯤ ꯇꯧꯗꯅ ꯇꯧꯏ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ. ꯑꯗꯨ ꯃꯁꯤ ꯌꯥꯝꯅ ꯀꯔꯝꯕ ꯃꯑꯣꯡꯅꯣ, ꯁꯥꯗꯒꯤꯁꯨ ꯍꯦꯜꯂꯕ ꯃꯈꯣꯏꯁꯤ